Brazil football fans in the Makta Yamna Noitaba Pow update Masam Tang Pizarke, Yamna Maruba Pow was in a Tedubu, Neymar Pamzaba fans in the Makta Kalaga Semzaba video ni, Lakadori World Cup qualifying match, Lemoriba match, Ani Katanga, she match Ani Sanaga Lurabani, Adubu Hanasu Brazil they already qualify or Adubu Neymar see injury the Marmorga York of sea match Masinya Mai Tariba, Ado Lakadori match Ani. Sili ga sanagadaba ahamada masi home ground da sanagadabni tang manga da aduga mathangdana koi Bolivia ji away Bolivia da sanagadabni aduna September tang 10 da masi match da maje kaukhalakbada list da yaudbi maram si mark si 100% fit oide injury masama laibadaki ne hai akhatar ko coach Carlo Ancelotti na phongro ko matung na mark si nahuna na mia mangda magi skill se utokko gi mathok ta de amasung nauna magi skill si changing to gi mathok ta de mongonda leibo potential si mark munna khangi marmaduna mark si injury degi avoid tonaba 100% fit and fine oina leinaba lakadru 2026 world cup ki oina mark si fit oina leinana bagi damakta ko khalakta bane hai mark si injury na maram oiga mark ki career da chobo sapu mo bi ba player mani ko kwadi maraibak thiba player hai tare club ki level da su the country ki da su 2014 World Cup Masagi Maram Damda Sanaba World Cup to the quarter final the Colombia ga Sanabada Gamthin injury badagi semi final the Mahak Sau Yabangam Kide injury Maram Oega Masina Maram Oega Germany Makota Yam Satina Maitiba Nankiko all up 2018 World Cup the Su quarter final the Belgium gi Makota Yam Nakna 2-1 the Mighty Okiko Mamangi 2022 World Cup the Su quarter final the Croatia ga sanabda normal time the Sanadabdagi Okogi extra time the Logita minute Mapantara Walling at the Mahana Fazaba goal Amatsala Matunda Amu Handokip the Gi penalty shootout the Mui Mighty Okiko Lakadori Matang Saida Pangtoka the River 2026 World Cup Asida Su Maming Leva Hanagi Real Madrid ki coach Carlo Ancelotti na lit Torga Maruina Neymar na Achoba role ama laholaga kadai phawba mai pakna changsinba ngangotage habadu yengba tabani maruina Neymar si injure oidaba habisi Neymar bu nusibiriba pamjabiba fans singna punamangna like khoirambiu habisi ai mai ke desu thamjari thank you